खुरुमजरी SKTV न्यूज पु येंगबिरिबा पुमनमकपु लाइखुराम थोइथोइ चनुना ताराम नोकचरी अहानबदा मरुइबा पाउ लाकदौरिबा मणिपुर लेजिस्लेटिव असेंबली मिफोम गी मांगोइनना ngasi ruling MLA kun henna saruk yaduna Chief Minister Secretariat ta मिफोम ama pangthokre hairi amasung India da ahan ba sareng macha puthokpa Manipur na oire hauzik mapal dagi nga lainaba supnagi lupa crore chani rom ta chatle haina Fisheries Minister H Tinguna phongdokre hauzik pau sandok na pizari Lakadoriba Manipur Legislative Assembly mifom gi mangoinana ngasi ruling MLA kun henna saruk yaduna Chief Minister Secretariat ta mifom ama pangthokre hairi mifom maduda lakadoriba budget session gi matangda khanakhibaga loinana Assembly mifom asida no confidence motion thangalakpa yai haina hauzik miyamna ngangnari behiram asigi matangda su kupna khanakhi hairi mifom maduda saruk yakhiba MLA amaga SKTV News ka wari sanabada Karigumba Assembly mifomda no confidence motion thangalakklabasu madu mai pakloi Chief Minister nong thongmam birenda chapchana thajaba thamba MLA masing yamli haiba wafam thamlakhi Nakalamaromda Chief Minister nong thongmam biren ngasi nungthil Delhi da chatuna center gi luchingba sing unaraba yai hainasu SKTV News na fangba paugi likhun aman hairi Panba yabadi BJP na luchingba lainga kasigi ruling MLA singi marakta mot manadaba lakpaga iroinana Chief Minister sinbagi wafam asi ngangnaba hawrakhibani masigi su mathakta BJP gi MLA amadi lainga ki minister yauna Chief Minister gi mayokta wafam kaya phongdokhibasu laikhrabani oirakliba fiba masida lakadawriba Manipur Legislative Assembly gi senba chahi Englishing ani kunmanga kuntaruki budget mifam masida thajadabagi motion house ta duna Chief Minister sinbagi matangda both launarakadawribra haiba wafam asi ngangnaba hawrakhibani Masida sunatana JDU dagi BJP da yaukhiba MLA singi disqualification case ki aroiba hearing ngarang pangthoktuna judgment gi damak reserve tawduna thamkhrabani amaromda NPP gi MLA mari gi disqualification case ki hearing February 12 da matam leplabadu ngasi tawragani haina yaikhatkiba leikhrabani ngasi Manipur Legislative Assembly ge Speaker Tribunal da hearing pangthoknaba matam lepkhiba sida hana hearing gi matam leptriba wangoi AC ge MLA Loken amadi JDU ge Abdul Nasir gi disqualification case yauri Political gi oiba asigumba ahongba kaya asigi marakta NPP gi oinadi no confidence motion da neutral oina leinaba khangalakhiba laikhrabani NPF ki oina Chief Minister N Birenda Saugatkani haiba wafam thamlakhiba laikhre asigumba political gi oiba anauba masak amadi thawong kaya chatharakliba sinamara moiraga lakadawriba assembly mifam asida ahongba khara ugadawribra haibagi chingnabadi adumak leiri Manipur da mapalam dagi nga laubada lupa crore chamri rom chatlamba du hauzikti lupa crore chani rom da chatle haina Fisheries Minister Haikam Dinguna phongdokre ngasi DIPR auditorium da Editors Guild Manipur na sinduna pangthokhiba Fishery Outreach Program gi matangda nomagi oiba media awareness workshop ka mari leinana Minister H Tinguna makataraduna Fisheries Department na ising leiba mafam kaya da tongan ba project kaya paikhatuna nga yokhatuna puthokpadagi chahi khudingi mapalamdagi nga leinaba sel chatpagi chang handarakli Hanadi mapalamdagi lupa crore chamri rom chahi khudingi chatlamani adubo hauzikti crore chani rom ta chatle haikhe Manipur da thoglakpa thodokwa thok pokpadagi siba fawada maruoina nga changi maramaduna mapalamdagi chemical yawba nga tangai fadana pusilakli Masi sabada hakchangda yamna sokngai oiribani masida natana aikhoina nungtigi chanariba ngari asisu namnabagi
Phabau ngari namnabaki phabau asi mapal lamdagi ayamba pusilakli. Phabau nga sisu chemical yawba maramna ngari chabadasu hakchang sokningai oirakli. Maram asina Fisheries Department na project kaya paikhatuna ngami singda kudong chabasing puduna nga hena puthokna bahotnari. Manipur na India gi ahanba oina saring macha puthokpa ngamle haikhe. Tauram aduda Fisheries Director T. Fulen, DIPR Director NG Uttam, Amju gi President Bijoy Kakching Tabam, Manipur Hill Journalist Union gi President Peter Adani Amadi, EGM gi President Khagendra Khomdramna, Akhanaba Mitungoina Sarukya Kibagaloina Technical Session Amasu Pangthokhi. How this program is Maru by that. I see a president and what we Miyagi, Sinamsi, and aware people had that. See, the car way has one of the I don't know Maruena, Fishery Department, I can't know Honaka was it, Hana, Mamanga, Wena, Mapani Nali, annually, Sahi, Mapana, Mapanga, Tado was in the Shansi, 400 crore, Charingal had a Nasi later on the 400 crore was it. Tado by the Fishery Department, come on another had the 200 crore, the set over 200 crore, 400 to reduce or decrease or 200 crore, nationally had that. I don't know, so my own Fishery Department, come on another Masiki Potosi, and never had the honorary. The Maruena, Manipur, Toka states, you know what the wetland. Hydrography, Shin Lake, Hazana, I potential Manipur, Boy Hydration, local release, Dam, and she did not when focus the Hawaii out holy production, they had a hope, and a Hillabok, Muni Hydration. Kulngak pahatpa masung faba yaning de haiduna Imphal East District lamlai AC manung Saizangda Maikay Adonggi miyamna wakat mifam famduna khongjang sinkre Saizang apun mamaira paibi ima singna mapungoiba thaudang lauduna changsin kiba khongjang aduda khongjang loisinggi Maikay dagi mamang chahi ing lisingani kunmari gi December 13 da Thoubal District ke Salongfom da laiba High School manakta Police Commando na nungoi kapada Kulngak pani haiba ama sikiba madi atopa taruk puna fazin kiba buakan mamong da yaning da bafungdokki Loinana Kulngak pa hatpada chena bani haiba Police Commando action lokhat kadabani amadi fazin kiba singsu thado kadabani haina taksilakli Asu yam na wa na praja singina kadai de kari sabat tumba machet kham da ngai khoi na si amna wa na isa sing mai taman gadra sana bagi bu honna gadra leiba ki bu nga kadra asu yam na wa ra batanza asida Manipur asibu hundu maga dili na sala ma na kum mela yaw bu kari darka lege hoji kum mela na lubra ba ma ru da kari da wi ge ba khoi ni irei ba si emele ma ti sila kum mela na lubro akhoi Manipur lai ba irang si loi san bagi mahuta irang si loi san ba han taw bio ma tik sa ba siam pham thado hai ba sne khoi na ja hai se nang sa khoi da ni sa Australia dong na se haba nani na tuna sa thadoro akhoi dong na lang thena se hilik kem na kasi man ma di ta na len ba kaya si awana kem ta khangbi de noi na pura ta landa noi ni ai khana ahin yari ta na tum na sa na leiba hotel kaya ba ai ni ma noi na kaya ahin le na sigum ba ki kani ko ba ta awana da khangbi le haba ai khoi na ngasi mi tai pi ta na yu i bi sa singina saura ba ta kari wa kan khalaka ta gi apa wa kan khalaka da na khoi gi na thak te etek tong be wa kan khalaka na ta na kari khandori ge ba aduna khoi na hajani ngi hoji Kalaiba asida thambiba apasba 1958 adoma matam lokho thamba suya yaro misam praja hatpa punba yaro khunga pa phaba yaro Machin tumkhalakliba entrepreneurs singi khudong chaba piriba Prime Minister's Employment Generation Program PMEGP gi kanaba fanglaba Manipur gi naha oiraba entrepreneurs singa Manipur gi Chief Minister gangarang Chief Minister Office Secretariat ta unaduna pukning thaugat khre Chief Minister N Biren gi social media account X ta thagat kiba post amada Chief Minister amadi Sagol Bandagi Fondi Beauty gi proprietors Khudsa amadi RVR Home Care Products ki mihut singa unaduna makoina semzaba sajaba pothok sing Chief Minister da khudol tamki loinana Chief Minister na fongdorakpada laingak na paikhalakliba tongan ba scheme sing asigi khudong chaba loduna anoba entrepreneur hodokna ba thamlibani masiga loinana entrepreneur singi mathau taba khudingda mateng pangna ba leidibani haina post asida palakli
Pau meeting tabiribasingbu marak thatna tenba break amatang longminasi. NEET amadi G aspirant Satra Singna Paisa Changna Kota de Chetlaga India ki Premier and Successful Coaching Institute am oriba Career Point Kota Rajasthan da coaching yauba chatnaba adu hauzik chatrabasi yare. Maramdi Career Point Kota is now in Imphal too. Career Point Kota has 31 years of legacy of helping in achieving the dreams of lakhs and lakhs of medical and engineering students. You can start your journey of becoming an engineer or a doctor with the guidance of our expert faculty team from Kota. Start today, contact now for foundation course and Olympiad for class 8 to 12 and crash course for 12 pass. Break matung makhataba pausing amuk luminasi. Ministry of Culture, Government of India gi makhada leiba Eastern Zonal Cultural Center, Kolkata gi meeting makhada Department of Culture amasung Kanglei Mime Theatre Repertory na kutsamnaduna numit humni chathagadaba Mime Festival ngarangdagi Langthabal Kunjada leiba Repertory sige complex ta hokre. Ngarang hodokpagi thoramda saruk yakiba Art and Culture gi Commissioner MJ na phongdokibada pangthokliba Mime Festival asina leibak asigi kanagadaba hiram kayada khut tharaktuna miyamda kanaba kaya piba ngamgani khali haiki. Amaromda Mime hairiba art form asinasu Manipur bu malemgi miyamda saktaknaba hotnabada achoba thodang lawri. Kanglei Mime Theatre na malemgi mafam kayada leibak asigi mahut sinduna Mime kaya utkhiba thengnare haina thauram mapu oikiba playwright Buddha Chingthamna phongdokki. Festival asida tungan ba group tarukna sarugyaki. Khongjom War Memorial Complex ta koiba lakpiba sing na mafam asida sanay yunayba amadi natabali chet pagi thabak sing tawbiganu haina Folks ki President TH Manihar na phongdokre. Khongjom War Memorial Complex ta mamang chahi ki December 15 dagi MPDF Folks Thawbal District na local club amadi miyamga loinana chatharakiba mega social service camp ki ngasi loishinbagi thauramda TH Manihar na makataraduna karigumba hairiba wafam sing asi makatana thengnaba taragadi maduda thorakpa afafatha sing masana pujagadabani haiki. Khongjom War Memorial Complex asida mapu pandaba amagum leiramba amadi tongan ba miyoi singna sanay yunayba loinana lamchet kamba thabak kaya tawshilakpa maramna powariga sagonariba complex asi kalhodaba yade haiba pandamda social service camp asi chatharakibani. Manipur lengak nasu complex asigidamak handaki assembly session asida special budget ama hapiyu mafam asi hana oiramba fiba madudagi ngasidi sitpa sengba tawduna tha ama hena semjin sajilakpana masak thokpa miyamgi meeting fam ama oihanba ngamjiribani haiki. Mikapon kadu ki sarupudi no matang war sun no ka dai koining khatam na leisa ki habi ko wakalonda thengna bang amaroi khana adu kun ba British lan thengna bada aroi ba lan pham oiba adu ma pham ma oiba apham chida athaw kya ke thawai tha ki ma pham sibu kweleba miyamna koi respect ogi ba loina na ijat thambi ba loina na hairi ba pham si hena phajana hena shape oina thamna na bagi demakta Manipur lenga ki maroi na tourism department amadi tongan ba private sector sing tongan ba Manipur ki people sing na koi ma pham sida changjela kada amor kai tawida ba phatawgi tawida ba sanai nay bidaba loina Manipur ki tourism department su hari mamba phamse yangchen birakan da hian phajaba adugum laba tourist spot mo ohelakan da prithvi gi mitabam ohen jaya pham da tamjabani adana maram oraka da akoina Manipur government tourist department da akoina tamjani bo pham di hari ba pham asida chahi amagi manungda khongjom de numit khak haikat laikat tamnaba tarpon kanana bagi damakta mamai khasitang targa loisalakan da pham ase hanne yengda be thabak ase topiro masi regular oina pham asida paisa thada birakan da tungan ba adugum laba darkar leba mising gi employee locality jing da amadi si da thoi yaw mi sing da adugum laba thabuk pibira kan ma pham ase hena phajaba mawng da thamna bagi damakta special package ama Manipur gi lenga na kai thopiu hadaki assembly session la sida sigi tongan ba budget na thambiu haba ofam sima thamjage. Haukiba tha January ki tang kun taretagi hauraga tha sigi haukiba tang mari fawba Manipur da base tawba yawalup singya punba khutpuga Myanmar gi KNAB ga akan mamung da nongmai kap nakiba thodokta laikhidraba KNAB gi hakchang anisu ngasi fangma ngamkre hairi
Paugi Likun Singi Matungina, Manipurgi Kamzong District Amasung, Myanmargi Kabotampak Marakta, Tokiba, Noikap Nabagi Taudok Aduda, Laikidabani Haibal, KNAB gi Hakjang Tara, Patapum Tarak Padagi, Mai Taduna, Potloy Kiba Matung, Ngasisu, Kabotampaki Mafum Karada, Tibuhumbagi Tabak Jatabada, Atopa Hakjang Anisu, Fangmangam Kibani Haidi, Hakjang Ani Dushu, Kuina, Taduna, Laibadagi, Patapum Tabagaloina, Lamgi Sa Uchekna, Chaba Horamle Haidi, Ngamkhaigi Sarukta, Ngasi Ayukshu, Nongmai Kapnaki Haidi. Loinana, Kut Tokna Baduda, Asok Apan Kara, Yauramba Yabagi, Oitopa Lay Hainasu, Paugili Kunasina, Makatarakli. Chingtam Social Workers Union, Bamon Kampu, Punba Village Level Federation, Nupi Singtagi Hotna Zaman Village Level Federation Amadi, Aadhars Hospital and Research Institute, Purairomba, Khongnang Khongga, Punna Kutsam Naduna, Buffer Lampa Community Holder Free Medical Camp, Ama Ngasipang Thokre, Camp Aduga Marilenana Aadhars Hospital and Research Institute ke General Manager Santara Sana Samna Fongdorapada Hospital Sina Medical Camp Chatharibasi Handaki Siga Marirak Subani Mioi Lising Amarom Layingba Amadi Lemna Hidak Langthak Yentokani Hospital asi 24/7 hangduna miyamgi seba tawgani maruoina lamdam asida leiriba ason ana anayek singbo angamba changda fahanba ngamnabaki pandamda pangthokpani haiki ngasigi kem asida free OBD da general medicine surgery dermatology obstetrics and gynecology orthopedics free routine laboratory investigation da CBC sugar test RBS urine RE cancer screening eye checkup asina chingba yengani haiki club ahum siga akoigi others hospital ga pullaga jaga asida isida leiriba ana ayek ason ata mayam pulap sibu akoina angamba sang bhawda phahanba haksang phana punsi nung sang na leiba sigi pandam sini aduga others hospital si 24/7 ni Purilomba Khongnang Khong City Convention Center gi opposite leibani 24/7 hangi aduna mayam sai se lakpiu akoi discount su pijagani sai se free medical camp ta tawriba follow up mayam sigi su tongana discount sauna adumak pijagani Aroibada maroiba pausing amuka hanna pizari Lakadauriba Manipur Legislative Assembly Mifom gi mangoinana ngasi ruling MLA kun hena saruk yaduna Chief Minister Secretariat ta mifom ama pangthokre haidi amasung India da ahanba sareng macha puthokpa Manipur na oire hauzik mapaldagi nga lainaba supnagi lupa crore chani rom ta chatle haina Fisheries Minister H Tinguna fongdokre Matang asida bulletin asi loisinjare Manipur miyamgi punsida khwaidagi hena maruoiba state asigi leibak asigi amadi malimgi pausingi damak SKTV News po mideng taduna lebiyo kurumjari